Loyalam E-PAO tabiriba khudimakpu Huitong Susmitana namidangi pau pizari ahanbida maruoiba headline. Kuki Militant sing Thamnapokpi Amadi Sabungkhokta Nongmei Kapsinduna Landarakre. Lam ekar chamaga tarada tharamba popi yanthakre. Churchampurdagi miyoi ani drug konana Meghalaya fare. Pau sandona pijari. Kuki Militant sing Thamnapokpi Amadi Sabungkhokta Nongmei Kapsinduna Landarakre. Kuki Militant singna yamna toina Nongmei Amadi bomb kapsinduna landarakpham oiriba Imphal East District ki Yangangpokpi PS na koliba Sabungkhokta Thamnapokpi Amadi Sana Sabi Maitei Khulsing asida ngarang Kuki Militant singna Nongmei Kapsinduna Landarakre hari. Sabungkhokta Village Development Committee Secretary Ningombam Thoibana Pauche asida phongdorakhibagi matung innadi ngarang numidang pung 8 kulom taba matamdagi Kuki Militant sing na uyokching amadi tuichin faimol hariba Kuki sing na dominate tawduna leriba chingsing asidagi Sabungkhokta Thamnapokpi amadi Sana Sabi na chingma mafam singda Nongmei round nifurong kapsinduna landarakhibani hari. Nongmei Kapsilakhre aduda mafam aduda khunja sing ngak senduna leriba BSF amadi Manipur police ki kambuna su khut handuna Nongmei kapki masigi matunda Kuki Militant singna Nongmei amuk hana kaplakhidrei adubu makhoina leriba chingi saruk singda chathok chasin tawduna leibagi khudam uba phangki makhatana Nongmei Kapsilakhre haibagi chingnaba khunja singna akiba phawbadagi ahing tumna khide hari amaromda ngasi numit yungba pung 12 kulom taba matamdasu Kuki Militant singna tuichin faimol hariba chingi saruk asidagi Nongmei round ani Maitei khultamna kapsilakhi makhatana di Nongmei kaplakhidrei hauzik mafam aduda commando policing amadi BSF na chingba khunja sing ngak senbagi thabak akanba mawongda lokhatli hari lam ekar chamaga tarada tharamba popi yanthakre. Manipur lengang na chatharapa war on drug khongjangi saruk manung chana ngarang Ukhrul district ki Thamazol chingmaida lam ekar chamaga tarada tharamba popi pambi sing yanthatuna manghankre. Popi pambi sing thare haibagi chaba pau phangwadagi 19 suba Assam Rifles Forest Department amadi District Administration gi apunba combined force na popi pambi sing adu yanthatuna manghankhibani hari. Popi pambi sing adu thabada sizinaba tongan mafam singda saramba khampokchang nipan amasu mai thadoktuna manghankre hari hiram asiga mari leinana chief minister gi social media platform account ta thadorakpa warolda popi pambi sing mai pakna yanthatkiba adubu thagatpa phongdokhi makhatana su Manipur gi tongan ba chingi lamda popi pambi sing kadaida tharibage haibadu thibagi thabak chathaduna yanthatuna manghangani ngarang popi pambi sing tharamba aduga mari lenana case amasu lokhatona makhatana thijin humjinbagi thabak chathaduna maral leiba sing aingi oiba cherak pinaba thabak lokhatkani haiki Churchampurdagi miyoi ani draka konana Meghalaya da fare Churchampur gi miyoi ani Meghalaya gi East Khasi Hills Police na Madan Ting Police Station gi manung chana leiba Ampheranai dagi heroin gram chamaga taruka konana fare hari Faraba miyoi ani adudi Dondalian chahi kuntramapan amadi Chingnailun chahi kuntrani makhoi animak Churchampurdagi ni hari makhoi ani dagi stop case tarada haptuna purakpa heroin gram powder chamaga taruk phagapangam khibaga loinana mobile phone ani su phagapangam le hari Ningsing bayai Meghalaya lengakna mayai kaba chinjaki mayokta tongan ba khongthang kaya changsinduna lakhibani haukiba October 19 da Meghalaya ki State Social Welfare Minister Powell Langdon na phongdokhibagi matung ina Manipur da thokliba tangdu leitadaba asiga maram oiraga Meghalaya da drug lalonbagi changka hena wangkhalaklei Meghalaya ase Golden Triangle ga yamna nakna leiba maramna state asida drug ki issue sing thengnabada achoba khudong chadaba kaya mayoknari haina phongdokhrabani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Manipur ge asengba yeknabadi India lengakni haiba mayek sengle haina nando na phongdokre ngarang marfu manga raksuba nupi numit committee na sinduna DM University campus ta leba JN Dance Academy da nupi lal ning sing thoram pangthokre
Thauram aduda saruk yakiba All Manipur United Club Organization Amuko gi President Nandol Luwang na phongdokibada India lengakna Manipur gi furup kanglup namthanaba Kuki singbu khulai oina sizinabani. Manipur gi asengba yeknabadi India lengakni haiba mayek sengle haina phongdokhi. Puwari tangkak anida lamdam asigi mama oibising laukiba thaudang utkiba thauna lingjel nauhongnana ningsingduna ngarang marphumanga rakshuba nupila numit committee na sinduna DM University campus ta leiba JN Dance Academy da pangthokiba nupila ningsing thauram aduda amkil kanglamai poire lemarol amoba nupi samas tami chingmi mapwalk kil amadi CLK na chingba lukayana saruk yakhi. Thauram aduda maru eba miyosing oina saruk yakhiba amuko gi President Fairojam Nandol Luwangnam akhatana phongdokibada India lengakna lonja lonthum kaya tawduna thengkhang kayada Manipur thugaina ba honariba adu kaidawnungdasu maipakloi Manipur bu India na muthatlagani haina phongna male miyamda lauthokpiro madugi matam amagi British lengaki mayokta thongna fana lanthengnana ba sem sari haiki Mahana makatana hai lanfam amada maipakpa natraga maithiba haibadu wafam amani adubu mama lepakgidamak thongna fana chongtoktuna lanthengna kiba adubudi tungi mirolna semaugadaba wafamni hainasu phangdokhi MLA Singna apunbagi warep lauduna center da pressure piba ngamdabasi yamna laibak thibani haina YK Jiren phangdokhrei Ngarang ayo pung taramathoi taba matamda Imphal East ki manung chana laiba Takhel Mahadev Kol miyamgi oiba mifam ama UCM gi President YK Jiren Takhel Mahadev Kol Mera Paibi gi President Ykom Inaw Tombi anina thoram mapungsing oiduna UCM Takhel unit hangdokhrei Ngarang gi mifam asida United Committee Manipur bu he na mapangal kalhanduna Manipur gi apunbagi saktamda singnarak libasing asibu thengnanaba miyamgi thaudang he na loba ngamnaba amadi lamdam asomgi miyamgi sanmit lon chawkha thorang thabak tawbagi hainabi hena fagatnaba kupna khananaina ki hari Thauranga mari lenana UCM gi President YK Jiren na phongdokhibada hauzik oiriba Manipur gi phibam asi Manipur gi legislature oiriba singi apunba warep ama loba ngamdaba amadi central government da pressure piba ngamdabasi yamna laibak thibani Mahakna makatana hai army campus tagi mapom khangdana leriba Laistram Kamal Babu gi mari makhong atubada puthokadabani kayam kuina lochinduna thamgadawribano Manipuri gi apunbagi saktam khaktanatana upspa 1958 miyot minai misi mina gi mayokta UCM na chapchana leptuna lakli hari Ngarang hangdoliba UCM Takhel unit asigi thaupugadaba miyoising oina khankibasing adudi chairman da Thongram Romila vice chairman da Ykom Inaw Tombi general secretary Ningombam Anand secretary organization da Fairojam Ravita secretary finance Ilam Latasna secretary information and public relation da Thonawjam Sovita secretary women affairs Amom Babita Secretary Account da Ningombam Nandibala, Secretary Community Affairs da Yumkhaiban Puni, Secretary Youth Affairs da Senjam Tangba, Executive Member oina Laurembam Subadani Konthaujam Gita, Senjan Nanau, Yumkhaibam Memicha Amadi, Haurak Chom Inaubini Hari. Imagi Mairagi Convener Dalida House Arrest Tawkhrei. India lenga ki pendaba thawong ama ngarang New Delhi da Manipur gi maitai nupi singna pangthokiba marfu manga suba nupi lal da saruk yanaba thorang tawriba adu Delhi police na imagi mairagi convener thokchom sujata na leriba Delhi gi yum amada Delhi police na thoram yawa yaroi haina ngarang ayuktagi numidang phawba house arrest tawduna thamkhrei thawdo asigi matangda sujata masana semjaba video viral amada mahakna phongdokhibada icham chamna nupi lal thoram yawa amadi leimakhong army camp kasardagi maitai macha Kamal Babu amadi Jiribam gi mihat kamari lenana wafam kaya phongdoknaba tawbani hadubu democracy gi freedom di phangdrei kayam kuina asum tawduna thamgadawribano India lengakna akhoibu namthaba horabani Manipur gi miyamna khangjin biro ngarang nahan separate administration amadi union territory taliba Kuki MLA singdi Jantar Mantar da apanba amatapide Nahansu International Human Rights Day gi thoramsu mangkiba Kamal Babu gi loina biga governor unana balakpada tha asigi mapanda police na mahapu numidang pung mapan fawba phajinduna thamkiba kaya asina miyobigi hak pumna mak phangdre haba pendraba wafam kaya
Sujatana mahaki viral video asida phongdokli. Mahapu phajinduna thamliba yum asi Jalegi Manasram Park manakta leiba yum amadani. Mahapu yum asigi mathakta phajinduna thamlaga makhada masing yamlaba security na ngakli haiba wafamsu phongdokhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Chadongda Cultural Exchange Festival lising ani kunmari pangthoknaba sem sabal loikhrei. Manipur lenga ki Tourism Department ki miyeng makhada Indigenous Peoples Forum Manipur na sinduna Kamjom District ki manung channel leiriba Chadongda December 18 dagi hauraga numit nini chupna Manipur United by Diversity haiba thimda yumpham oiduna pangthokadoriba di Manipur Indigenous Peoples Cultural Exchange Festival lising ani kunmari gi sem sabalo shingkrei. Numit nini chupna pangthokadoriba festival asiga mari lenana Loktak Development Authority maikaidagi lakliba miyam amadi manak nakpa khunja singna chathok chasin tawbada khudong chanaba hi ani amasu khuchinaraklei. Hiram asiga mari lenana festival asibu Shillangliba Miyosing Amadi Indigenous Peoples Forum Manipur gi President Asang Kasarna phongdokhibada pangthokadoriba thoram asida tongan ba tribe ki miyoi kayasu saru yagani. Manipur lengakna chawkhat thorangi project ama paikhatbada mafam aduda khundariba miyamgi punsida kayam kanaba pigadabage habasi mari lenaba authority singna hana kupna yangsing haningi. Ngasi Chadongda khundaduna leriba miyamna thengnariba khudong chadabasing asi mafam asigi miyamna lengaki mari lenaba authority singda haipam thokpani hainasu phongdokhi. Bosemgi wathok mari lenaba singna loishinaba hotnabiu haina association na phongdorakli. Lebak asida thokliba irang asina maram oiraga ngasi Manipurda leriba mahai tamjariba mahairoi kayada awaba chaitheng kaya pikhrei. Ikuijana state asigi khwaidagi chawba mahairoi kayage ahanba public exam gi examination conducting authority oiriba board ki chairman haptabagi wathok kaya laikhrei. Masina maram oiraga mahairoi kayana class 10 exam asi matam chana toba ngamloidra haina mi pakhatpa kaya su phaunuki. Adubu mari lenaba singna mahairoi kayage awaba ubituna hangliba chairman gi pham hapirakhrei. Adubu laibak tibadi government na hablakliba chairman gi matangda bosem gi staff singi manungda pena daba kaya leibana bosem gi thabak thoram kaya panduna leiri haina All Manipur Recognized Private School Welfare Association gi secretary P Roman gi cherolamana hari. Cherola sina makhatari badi association asina mari lenaba singda thamjaningba wafamdi chatnabi gi matung ina class 10 gi exam asi lakliba mathang chahi gi February thakhaidagi hopam thoi. Masina maram oiraga hauzik form fill up ki matam piduna leirabani. Loyanara bosem gi staff singna pen down strike tawkhibana maram oiraga mahairoi shingi maming amadi date of birth correction kaya amasu pending na leibana mahairoi kaya da chawno khudongthiba leirei. Bosem office asina matam kuina thabak sudana laikhrabadi chawna leibak asida amangwa ama oirakpa yai. Maram aduna mari lenaba angam athau singna athubada bosem gi wathok asida miyeng changduna mahairoi shingi punsi kanana ba honagadabani hairi. Chingu Maichok Khonang Thaba Khoya Award ki damak oja singna aiba cherol thajin birakpa yagani haina desamna phongdorakli. Lamdam sigi mahairoi loop ama oiriba Democratic Student Alliance of Manipur desamna haukiba kumja lising ani shupna ani dagi ngasi phawa lamdam asigi mahai masin tambagi kanglonda quality education system ama iramdam asida purakna bahonarak liba asigi manungda ojagi sinfamda leiduna mahairoi kayabu kathopaga loinana takpi tambiriba oja singda Chingu Maichau Khongnang Thaba Khoya Chimakha Khoya Award Piduna oja singbu pukning thogatuna amadi ikai khumnaba utuna lakli. Ing kumja lising ani kunmarigi oinasu handaki lakadoriba anoba chahi January 3 lising ani kunmangada desamgi kulhumdoirak suba mapok kumongi thoramda hairiba Chingu Maichau Khongnang Thaba Khoya pijagadoriba asibu lobinabagi damak oja singna aiba cherol thajin biraknaba desam headquarter gi secretary education gi thopuriba oinam Romesh na khuyek piduna press ta thadorokpa cherol amana khanghalakli. Cherol asena hai aiba cherol asi pisalakpa matamda isagi details mahishang adugi head ki recommendation
ꯀꯟꯁꯜ ZEOꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯃꯍꯩꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯦꯇꯔ ꯍꯦꯗꯇ ꯑꯏꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯗꯨꯅ ꯀꯠꯊꯣꯛꯂꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯈꯪꯍꯟꯕꯤꯔꯛꯀꯗꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯄꯣꯁꯠ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒꯤ ꯊꯥꯛꯇ ꯌꯧꯔꯛꯄ ꯉꯝꯂꯤꯕꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯀꯠꯊꯣꯛꯄ ꯂꯣꯏꯅꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯗꯦꯁꯥꯝꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯃꯌꯣꯜ ꯆꯣꯡꯈꯠꯍꯜꯂꯛꯄ ꯑꯃꯗꯤ ꯁꯨꯝ ꯆꯥꯗꯨꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯜꯂꯛꯄꯒꯤ ꯆꯨꯛꯂꯤꯁꯨ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯆꯦꯠꯅ ꯊꯥꯖꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 10, 2024 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯋꯥꯔꯗ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯗꯦꯁꯥꯝ ꯍꯦꯗ ꯑꯣꯐꯤꯁ ꯀ꯭ꯋꯥꯀꯩꯊꯦꯜ, ꯗꯦꯁꯥꯝ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ, ꯗꯦꯁꯥꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ, ꯗꯦꯁꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ, ꯗꯦꯁꯥꯝ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ, ꯗꯦꯁꯥꯝ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤල් ꯂꯣꯏꯅꯅ ꯗꯦꯁꯥꯝ ꯖꯤꯔꯤꯕꯥꯝ ꯀꯥꯎꯟꯁꯤꯜꯁꯤꯡꯗꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯊꯥꯖꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 6009-598581, 7005157648, 7005291834 ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯅꯕꯁꯨ ꯗꯦꯁꯥꯝꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫